Kuki Militant Singna Indo-Myanmar border town Morehda mathau tawduna leiriba security force state police amadi commando singda ngasi ayuk amuk hanna bom kapsilaktuna Landarakhre thawdok aduda commando mari amasung BSF Sokle hairi IT news na thawdok thofumdagi fangba pawda Morehda leiriba security force singna ngasi ayuk Indo-Myanmar border town gi Cannon Bank ki area da search operation chatharingai ayuk pung 8 makhairom tarakpada Kuki Militant sing aduna bom yauna nongmai kapsinduna Landarakhibani hairi Kudagadуда security ke maikaidagi fibam semlaba matung khud hankibaga loinana nakalani gi marakta khudthoknari hairi panbai abadi haukiba December 18 gi nungthildagi hongna Kuki Militant singna Morehda leiba state force singda landaraktuna ngaihak laitana kaihaurakpana maram oiraga khudthoknaduna lakpani Người chị chưa có người khi đầu tiên nó vậy cái này chị chế luôn